Good morning mayam ay lobo James aduga mayambu aigi mini world channel sida welcome tawjuri ngasiga topic si yamna interesting oba topic amani karino hairagadi China amasung US ka awai akhum tawnare karigi matangda awai khum tawnari no hairagadi India gi matangda kari matangda hairagadi India se US amasung China gi amagi mayukta lehannuai gi damakta moi kanda hunna bagi matangdani ko adu awai kumse kanana hawbano hairagadi US ki side tagi hawbani US ki side tagi kamaina hawbano hairagadi US ki kom Tuesday numit hawkiba Tuesday numit sida mogi Department of War US ki Department of War gi side tagi annual report to Congress ama publish tawki report ama madugi report ki title na military and security development involving the People's Republic of China 2025 masigi report sida phanam yaure ko madugi marakta India amasung China gi relation gi matangda chu panki masigi matangda niko awai khum tonarisi ko masigi report ta kari kari haige hairagadi yengo India ga China ga moigi relationship kadaida deep low da oikibano hairagadi Galwan Valley gi incident 2020 gi Galwan Valley gi incident mayam kawrammo madugi incident do kari damakta thokibano haibadu sai kitang matek ma palamge kari gino hairagadi matamduda COVID-19 gi incident ama mayam na kanglam ni corona virus gi incident mayam achoba ma thokibado matamduda whole over the world dagi everyone na China da khud thillaga leramane ko khudom bin thillaga masiche noidagi thorakpa virus ni noinani hairaga ko madugi mathakta China da su mi siba moi control toba ngamdaba full shutdown tokibagi incident mayam leidana ko madugi incident mayam do cover up tonungai divert tonungai gi tamat ko moi people singse divert tonungai hotnabada Galwan Valley incident che thokan bane ko yamna simple oiba logic hairaga asini aduna madu ama lera madu 2020 thokre matam dagi hawraga India ga China gi relationship fanam deep low da laikhrabne ko moi kenom taga moi kresira interact tonadana wari sadana ko pura shutdown da laibni flight shutdown everything shutdown madmaina lairambado 2024 gi October da Russia da pangthokiba BRICS summit ki ko Russia ki Kazan da pangthokiba BRICS summit ta Modi amachung Xi Jinping unaki ko first time after Galwan Valley moi unaki matam duda moi unadringai gi mamang makta da moi announcement ama lathoki madudi Galwan Valley dagi moi incident thoki bdo madu dagi moi de escalation loina tawrani China gi sibai sing madu Galwan Valley incident thokringai mamang duda loina makhalani haina moi yanaki ko aduga Modi ga Jisu unaraga madu dagi horga hojik fawba hojik situation da larini adu hojik chu dum moi dum tok lairi ko adum LAC da dum lairi ko madu laire madu gi matang da US na palliche reposi da palliche krisnate masagi de escalation che LAC da laiba de escalation gi tension che masi se handarak padagi China se krisira advantage lona hotnare adu de karam advantage no haragadi India ga relation fagahan nungai gi damakta aduga India ga US ki relation che kai nungai gi damakta moi masida kana hotnari haina madugi moi gi report tu da palliko aduga amana ngasai gi resumption of flight ngasai gi China ga India ga lerambado aduga visa facility mayam singsisu loinamak hangat hankre madugi mathakta Arunachal Pradesh se China gi core interest include tawre haina masigi report ta fungdo iko main issue si masini ko ngasai gi Arunachal Pradesh se China gi core interest ta yawalle haina masiji karma core interest ta kana kana yaw karagadi hanadi Taiwan gumba ko mogi sovereignty claim in South China si mogi 9 dash line do mayam khanglam gani ko aduga Japan gi Senkaku island da moina claim tawba aduga Arunachal Pradesh hojik include tawre sini ko masi moigi level da Arunachal Pradesh se thammi habini ko aduna Arunachal Pradesh se China na yamna core interest oina lawre masida core interest se karigi damakta yam chawba issue no hairaga yengo masi che karigumba China na core interest hairaga moigi definition ko China gi core interest ki definition hairaga di karigumba chinna ngamga fana icham chamna fana chinna ngangna sanaraga yanaradi yanare natragadi
force to use tawraga akhoi lawgani haibigi type ta moi core interest ki definition si asini ko Taiwan da su moi du leidana ko moi kanna ngangna nunga lei negotiate tawraga diplomatically ko ngangna raga yaba taraga di moi gi da include tawhange yadraga de koi force tawraga se by use tawraga namfu da lawgani haibise moi gi si core interest ki meaning se asini ko aduga masigi report ta amaga na kringo hairaga di China se China ga Pak se Pakistan se moi se defense amasung space ki da moi cooperation tongnai haina haiko aduga moi se China se Pakistan da military base ama sanu ai su plan tawe haina sumana sigi report si da haiko masigi reply da China gi side gi combine haira kaya ga di ngo China gi side gi di moi gi foreign minister gi spokesperson Lin Jiang na reply tawi adu de karino ra gadingo China amasung India gi relationship se masi se strategic amasung long term gi standpoint da akoina approach tawbani haina moin haiko aduga border issue gi matang da haira gadi masi India ga amasung China gi issue ni masi da atopa country yabi rakanu akhoi dung ngangna raga losingani haibegi wafam da moina thamme ko aduga China na ko US ki reporting se magi military world magi military power showcase tonunga gi damakta mana atopa country sing se mislead tonunga honna bani duga China gi karesira magi image tian nunga damakta mana honna bani sine bako masini magi reply habase asini hojik moisi gi awai khum leinare aduda masida masigi point se kyamu interesting lege haraga dingo China bu oiro aduga US bu oiro aigi mottadi aigi analysis hairagadi mayam gi analysis te comment adum ibiro adu aigi analysis hairagadi China su trustworthy oide aduga US su trustworthy oide ko adubu geopolitics tadi no one is either enemy nor friend ko geopolitics ta kana su enemy oide adu kana su friend oide nangi interest na main important ko aduna haibu ngamde kram kanda China khoi gi friend oigani aduga karamba kanda US khoi gi friend oigani adu matam matam du gi interest kim kha pole ko aduna masida China na su hotna rise India se US ki against the line wa honna nungai moi na su hotnai aduga US na su India se China gi against the line ngai hotnai ko adu hoi India se ayamba matam da US ka din ngai du hotna bane adubu Donald Trump na fajana di ruin tawkre India amasung US ki relationship si ko moina tariff kya thadaraga fajana di mangan kre aduga operation sindur da su moina muka almost Pakistan bu support taboga fet manare ko landu da budi support tawde adubu after the war da di moi almost Pakistan ki side ta leiba fet manare ko aduna kanasu trustworthy di oinungai leite ko adubu US si di ko amna kanaba thiba country ama gumbani ko so China su adu gumbani adubu US na kra henba gum tawi aina dum analysis loboda handak su sigi ngarang na hanta kamain tawgaira gati Putin amasung George Bush na 2005 ta wari sakiba moigi recording hai tariko madudo US ki National Security Archive nako publish to bigre karamba matang da wari sage hai gati Pakistan ki nuclear bomb ki matang da wari sabako habati samna habada Pakistan ki nuclear bomb se yamna radicals oiba people gi khutta lai aduna masisi yam concern oinungai gi concern yam oinungai oi haina moina president to president wari sabado ekta nang release to ba yade bako adu moina release to thokre masisi krish nate US ki logic hairaga di Russia ga Pakistan chu khra khra relationship adum fagal improve akhalakpani anadi kya moi gi relationship krish laitabni ko adu matam matam da noiso adum urambani moi gi Pakistan gi Shehbaz Sharif ka Putin ga marmakta meeting tawnaba bilateral meeting talk tawbaga marmakta ugni adu improve akhalakpa gi symbol ne ko adu do amka moina thugai no honnari ne ko means Putin na no gi against sumaina nganglambani matam du da haibu so tonungai gi damaktani aduna US khra di kaning oibigi type ta ui ko magi strategy si ko adubu yingo si geopolitics ni moi moi gi game sanari ni ko aduna moi gi su moi si tawradi kadai da kana gani karam kari kana gani mai gi da kari sokani adu aingonda kyamu sokre moi fajana calculate toram gani ko aduna sini akoina khangba ngampote lamba ngampote aduna akoi gi su India gi
ꯑꯦꯗꯚꯥꯏꯖꯔꯁꯤꯡ ꯃꯌꯥꯝ ꯂꯩꯀꯣ ꯁꯝ ꯑꯉꯧꯕ ꯍꯅꯨꯕꯁꯤꯡ ꯃꯌꯥꯝ ꯂꯩ ꯃꯣꯏ ꯈꯟꯊꯔꯝꯒꯅꯤ ꯁꯤ ꯀꯌꯥꯃꯨꯛ ꯏꯁꯨ ꯂꯩ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯤ ꯇꯧꯔꯣꯏ ꯍꯥꯏꯕꯗꯨ ꯃꯣꯏꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯖꯁ ꯑꯦꯅꯥꯂꯤꯁꯤꯁ ꯇꯧꯕ ꯋꯥꯅꯤꯀꯣ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯈꯪꯄꯣꯠꯇꯦ ꯅꯠꯇ꯭ꯔꯥ ꯃꯅꯨꯡꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯤ ꯃꯁꯤꯅꯤ ꯑꯗꯨ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩ ꯌꯨ ꯑꯦꯁꯅ ꯉꯥꯡꯕꯁꯤꯅ ꯆꯨꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯩꯅꯥꯅ ꯉꯥꯡꯕꯁꯤꯅ ꯆꯨꯝꯕ꯭ꯔꯥ ꯀꯣ ꯑꯗꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯏꯕꯤꯌꯨ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ